mayam bohan mamakta punsiba yumna mataram osari ngasi sinin nasina pisas nigi makatar pa episode 7 ka 4 puduna laksari hainu movie si patapu matamna sui kilan kiba amadi sitan ando ba yorba su mayam nga fiyo aduga mayam na sinin nasibu nuksibiduna like comment amadi subscribe to biro mo hajari aduga sinin nasibu lepa laitana support to biro pusin buso ina hainu ngai laitana tagar pa pungtuk sari pare tu mayam movie rom da mai unsilasi mamang episode ta roki hoina gari park torom liba mafam aduda jumbi mayam sing lerom kiba amadi gari tayar ama yarom kitaba adu phawo mayam ni jing bikre masigi matung tapa episode mayam na kudol tamjari hauji sin asida kanikana akoi yamna thuna mafam masdagi chataba yadaba rokina chalabadi karomna chatkani hauji akoina car asiju sijinaba yararoi kanikana hauji akoi mafam saba ama hidaba yadabani numichangri fawa lonaba jumbi sing asigi sakti sidi nungsa mangal dagi fangi aduna numit asina changkibaga makoi sakti ase mangkhargari numidangi matamdadi akoida makoina kaisu toba ngamlaroi hairi kina pitribida leriba kudimak nungsa gi mangal solar power gi damakta tanabani adubu akoidi solar jumbi asidagi chen gadawre hairi pabitrana akoi hoji khungang asida yum ama thidaba yadabani aduga numichangkiba ngaiba tabani numidangi matamda akoina gari gi tayar ase sinduna chatkrasi hairi kanikana aduna thuna chalasi makoina gari estigi manungda kanamta leite haiba khangjingaida aduga khangjin gadabadi ekoi tamna fajana makon thokta bichat gadabani karigumba leng khotpa chapagi makon asidi makoidi khangbani hairaga makoi tamna satpa horami adubu bablina soibadagi saitik amada nilubadagi saitik asitek thokri saitik pagi makon asdagi jumbising asina khangkre masdagi makoi roki hoina leriba maya asta lakli pabitrana tamna kanamtal mafam asdagi lenganu aduga sorong haktang tingo hari asumna jumbising asina makoi gi maya da changsilapaga makoi tumina leptuna sor thingduna leri masdagi jumbising asina karigumba amta khangba ngamdabadagi makoi amu chatkhri jumbising asina chatkibaga sor saning tan hondokli adubu amuksu babli asi hakti khaninglakpadagi hakti khandokre asumna tawriba asta leriba singse amuk hena pakatle aduga jumbising asisu amuk makoi gi manakta um lakle roki hoina mafam asi thadok tuna salasi haina duna sien bahorokle adubu sanjiti makung leithek kibdagi sokpan maram oiraga manohorna mabu samduna pubiri adugo jumbising asisu makoi gi matungda tanarakli somdana babuji asina lauduna thong asi thile sudakana babuji di thong asi thinba sungle leptre aduna thong asda lagi lang asi kisalage masina akoi gi upai oina ba haraga lang asi somnana kisali matam aduda babuji na thong tilamba adu lang asina kisilakpadagi masa adu handokre thong asda thingba phawa ngamgidre somnana thong tilamba asi sulepkri khara tuna kisalasi hari sudakana isorgi thaujana masigi upai asina ngaktoklani somnaji somnana mani akoi karisu tararoi hairaga makoi eni su chatkhre babuji upai leitana ngangli matam aduda babuji na thongna hangdoktuna leirambasi uri masi ubada babuji asi nokli aduga thongna osta thokre somdana pabitra hoi yum amagi manungna sanglakli pabitrana thong thonau sin ngasi lonsili pabitrana hauji akoi mafam asda sep ore hari rokina pungani diwali numita gadoba pabitrana mayangi phibam ase yamna soksile hari leriba singa sisu wabna lori rokina leriba singa sina wana leriba si ujaraga nungai jatri chansina karsu khan ganu roki akoi karsu tauti bablina yum masda isinga leita bazala ai ising yamna khorang le hari masdagi manohorna yum masdagi ising bottle ma purakle aduga hari ising ase yamna di yaudri yum masda si khata leramne harega pirami bablina ising khorang liba asi koknaba ising khajik asi thakli bidyana ima nang ising yamna khorang libra hangli bablina yaranida pungsu kharata ngairabani hari pabitrana ai ising loba saluge haibada bablina mapana khudung tiba nangani chatana mahari adubu pabitrana agidamakta karisu khanganu ai karisu tawroi hairaga mapana kana laigi yengli aduga roki amadi papitra ising loba sap asida ai loge ma loge haina mari yenare adubu ising loba asi makoi ani oina puna adum chatkhri sekhana rani isi sikrabra hinglebra karimta khangdre haina khali aduga yungi maya asta rani gi lei asi sekhana tabasi uri masdagi sekhana noktuna rani gi lei sina takpati rani hingli haina harauna khanjari somdana rokina ising asi ipak amadagi sokli matam aduda jumbising asi makoi ani gi mayada lakli rokina pabitrada akoi fajana chataba yaroi natrabadi makoi jumbising asina etek tarokani hairaga makoi ani susat pa haurakli aduga pabitrana karigumma ma uraduna rokida ingit tawri rokina yenglakpadadi khongnang mathaktagi sam yanthaduna leribasi ure pabitrana sam asi rani gi mali hairaga usigi mayada lakli adubu makoina usigi mayada yorokpadadi sam ado leramdre rokina sidadi karisu leitena pabu pakalabadi posak amada hekta khangbani leita posak ama oirabasu hekta ubani masidadi karisu leite masidi kongnang pampini hari pabitra samamna bhauri ukiba samado leramdaba aduda matam aduda ranina makoina leriba kongnang marumdagi lona yenglakli aduga kujin adu sangdoroktuna roki gi makut uda ngathariba aduda kujin aduna koli
Rocky makut adu sokli Papitrana Rokida kari daurabagi hangli Rokina khut asida tingkang na thingkram ale hari Papitrana masiki usidi khongang ni karai deki tingkang laigadori banu khali aduga singnaba su phauri tauriba asidi rani na lotna uri Rokina sokpagi imana masi nambadagi zumbi mayam asi makoi ani gi maya tamna laklei masdagi makoi ani su sen kri somdana somnana Rocky hoida phone tawbada call asi chatre aduga Sudhakar da phone chatre makoi bu karsu toram loidra hari Sudhakar na somnada kariguma phone chalabasu akoi da kari thopage haibase makoi da haikumsi kana dabada makoi matha saungumsi haujiti ichik le langti salamba asina babuji na thongna sokpa pawang ngamlaroi somnana adubu Sudhakar ji mahakti akoi ki pani kayam kuina mabu ka asda fajin duna thamgani hari matam aduda babuji gi khonjena aibu kana gumba amtana fajin bangamloi hairaga nokli babuji na thok tuna leramba asda makoi ani di angakpa akiba phawrame somdana jumbi sing asina Rocky amadi Pavitra gi maning mamang da thali Rocky na tiena kaptuna jumbi sing asle attack toramlaga amuk selakli aduga nakan amada laisin duna loli Rocky na Pavitra da akoi family sing na lehori pa mafam adu chatpadi yadi natrabadi jumbi sing asina akoi gi tungde inarakani Pavitrana adubu akoi na sapa mafam kuding igi manam asina makoi soitana akoi gi tungde inarakani adubu upai amadi lai haibaga Rocky na jumbi sing asi lakpadagi makoi akoi gi mayada lakli selo hairaga amuk siengre makoi na khara selappaga Pavitra asi sienba lepthokre Rocky na kaidoba yaurabagi piku Pavitrana aingonda isor ki khudol oriba da asi yauri amuktang di sang yenge hari somnana Sudhakar somna senaba tawbaga babuji asi makoi gi mamangda mangduna amuk thorokli asumna makoi ani na singe tawba mafam kuding babuji asina thattuna thorokli duga babuji na makoi ani da tanarakli somnana lauduna Sudhakar ji mandir tamna selaklo hari babuji na Sudhakar bu phagi tawbani adu nang haudre makoi ani mandir asigi manung de sangkhri babuji di mandir asigi manung de sangma ngamdre Sudhakar amadi somna iswar bu khurumjari somdana Pavitra makura du tingthokli magi kutta leriba da asisu nganthorokli asumna tawba sida jumbi sing asi makoi ki mayada laklamba tu leptuna laikhri aduga mafam aduda leramba sai u kaya ama mathakta mathanda paikhalakli aduga Pavitra na jere bajrangbali haina masina panbaga sai sing asina jumbi sing asida paisinkhri sai sing asina jumbi sing asida panbadagi jumbi sing asi tukhri adubu amuksu jumbi sing asi hawgolaktuna makoi ki mayada lakli masdagi makoi insu amuk sienkhri Rocky amadi Pavitra makoi ni sen mamfam kuding jumbi sing asina maike kuding thattuna tanarakli hauji makoi inisu jumbi sing asina thattuna jumsinkhri Pavitra na makura du tingtoktuna Hanumanji mating amuta pangbiu haina sonjari matam aduda jumbi sing asi makoi gi mayada tumina leptuna laithokri tawriba asi makoi ani ngakli makoi na leptuna leribasi numitchang ki bagi oiramle makoi di numiki mangandagi sakti phangwana maram oiraga masdagi Pavitra amadi Rocky tapna thoraktuna makoi ini susienkhre somdana bablina Rocky hoina satkib adu khudung tibadi tahanbigenu isori bungo aduga makha tana muksu hari hauji pawa Rocky amadi Pavitra laktribasibu kari tawba yaurba jano Manohorna babli ai sak lamna yadre wa ngangba pawa ngamdre bablina ai sublamli bani Vidyana mapada baba aigi pocketa protein bar khara yauramle masi saro aram koramba khara kukna bahari adubu mapan Manohorna isa oina sajaro hari Sekha masa asi leitadre aduga yum masdagi satnaba tawbaga bablina sekhada karaida chatke dawribano hangi sekhana anti Pavitram di Rocky chatkiba adu halakpra aswai fawa yinga tawbani hari kanikana mahaksu laki hari Sekhana laktrabasu yarani jumbi singsu laklaroi hairaga chatkri kanikana yam lamna chakkinu siksina chatlo haina lauri Sekha khongnang me asda laktuna rani ai khangi nang mafam asda lei haiba adubu nangna tawriba plan ase karino haibadi ai gyan tadi adubu oiningbo osnu nang naingonda yanaba ama thamkibani nahagna Pavitrabu hatkini haikibduni nak ningsing libra hangi atam adu Sekha asi sanchina kauroli Sekhana khongnang asda nangna tawgadaba ado khara thuna tawro aikoida matam yamna leiti aikoi tayar change tawraga chatkragani masdagi hena phajaba tanja amata laklaroi aduna sambiduna haijari nangna tawba pamliba ado haujimak tawro hari sanchina masi Sekhabu koropatagi Sekhana lakle hairaga chatkri matam adu rani magi masamasi khonang asdagi tarakli basi ulakli masigi matung Rocky hoi makoina gari park tawri mafam adu laktuna Rocky amadi Pavitra na tayar ama hapna batawri Rocky na Pavitra da babli anti da ising piram labra hari Pavitra na piram labani Rocky na tayar asi sinbal oibaga akoi yumda haladabani hari aduga nakan amadana rani gi masam asi uusdagi tarakpasi ulaga episode asisu matang asde loisile mayam ngasi gi movie asi matang asde loisinjari aina movie si patopu matamna sui ki lanchi bam ri chitan hando ba yarba su mayam nga piu mayam se din asibu nusibduna like comment am ri subscribe tawbiram mo hanjari